मोबाइल फोन लेबीदबगे मबोकपु मखौरी मेतुना हाटख्रे हौजिकी मतमसी मोबाइल याउद्रबदे हिंगबा ngamlaroidabagi phibamda laisilakle pikliba angang fawba mobile pirabade kappa phanarакle Aligarh sahi 19 suraba Sachin kauba nupa macha asina mabokta Android mobile phone ama lainanaba CNPU haiduna ningai tawbada mabokna hanage phone du adum sizinau haiduna yakhide Sachin namagi marup Jackie amade hani kauduna mabok Muni Devi bu mobile du lainanaba punna hairamme Madudasu mabok Munina yaramde amasung maraikana yanarakpadage Sachin mabok aduge makhori metpa horami haina Mamanaba anidusu magi mateng pangsilamme Wakhal fathaba ngamdraba angangsing aduna mabok adubu namduna hatkre haire Indian Sachin aduna lairamba Bangladeshi ama lilongdagi fagatkre Thoubal district ki Lilong Bazar area da Indian citizen Sachin aduna Bangladeshi ama leide haiba akaknaba paw ama phangbadage Lilong PS ki osina lusingba team amana ngarang nungthel pung manga rom tarakpada miyoi adu lilongdagi phagatpa ngamkhre Bangladesh ke Chapai Nawabganj district ke Piali Mari village dagi Indian citizen Sachin aduna lairamba miyoi adude Muhammad Ramzan Ali chahi 30 manga apokpa MD Jalaluddin kawe Mahakpu phagatuna verification chathavada People's Republic of Bangladesh na issue tauba passport number AE 4087924 pairamba thengnakhe mahakna mahaki passport adu renewal tawduna amade competent authority ki permission amata yaudana haukiba 2017 ge June 16 dage Lilong area da leirakpani haibasu khangba ngamkhe mahaki mathakta FIR number 31 close 4 2021 LILPSU/S 14A close B foreigners act ki makhada case ama panduna phagatkhibane Khetrigao GP gi ward member oibi nupi ama masanupa ga loinana number 4 amade WY tablet ka konana police na fare Imphal East district ki manungsanna Khetrigao part 2 gram panchayat ki hojik ward member oina Thaupuri be nupi ama masagi mayumdage heroin powder plastic vials 53 amade WY tablet Chamriga ahumga konana Imphal East district ki police ki team amana fare haina ngasi Imphal East district police ki SP oiriba Jogesh Chandra Hobijam ge office ka da pangthokhiba paumi singa unaba amada phongdokkhre SP na paumi singda makhata na phongdokhibade akaknaba paw ama phangbadage ngasi ayuk Imphal East district police ki SP Ops Nupi police executive magistrate amade youth athletics development association Khetrigao gi member sing yauna Khetrigao makhayum khaibam leirakta leibe hojik Khetrigao part 2 gram panchayat ki ward member oina su Thaupuri bi pumyam yum thoibi begam sahi 98 mapuroiba laikhidraba ti Abu Khan ge mayumda thiba humbagi thabak chathakhe maduda yum adudage heroin powder yauba plastic vials 53 amade WY tablet chamriga ahum phangba ngamkhe police team maduna makhata na thijinbagi thabak chathavada ward member thoibi begam ge masanupa pumyam yum Abdul Hanal Elijah Anand chahi 12 dage heroin powder yauba plastic vials nifuga mathoi amade WY gi packet ani phangba ngamkhe SP asina makhata na phongdokhibade hojik gram panchayat ki ward member su oiribe nupi asina asigumba drug ki polam sing ase pikliba angang sing sizinaduna drug saba miyoi singda supply tawi haibase angang sing khara handak phabadagi khangba ngamkhe masigi chapchaba proof leire gram panchayat ki ward member nupi amana drug karbar tawbagi thabak chatharakpa ase yamna chauba crime amani hainasu SP na paumi singda phongdokhe Imphal West ki mafam kunmanga containment zone laukthokre COVID-19 gi ani suba web Manipur da yorakpadage laiset asina positive oiba miyoi masing nongmagi hengalakpadage makhata na laiset ase atopa miyoi singda sandoraktana bagi damakta positive oiraba miyoi sing aduna lairiba mafam sing adu mari leinaba district magistrate singda containment zone oina laukthokuna section thorangi thabak lokhatkre Imphal West district ke magistrate na thorakpa order amagi matungina district asigi mafam kunmanga da containment zone haukiba April 19 da laukthokre containment zone oina laukthokhraba mafam sing adude Thangmaiban Sinam Laikai MLA quarter number 2 Thangmaiban Chagolban Bijoy Govinda Nagamapal Singjubung Leirak Thangal Bazar SN building first floor Sagolban Moirang Leirak Machin Thangmaiban Hizam Laikai
All Family Line 16 Assam Rifles Kaithel Manbe Uripok Asom Laikai Kanto Pramnagar Sagolban Salam Laikai Nagamapal Soram Lairak Kwa Kaithel Konjeng Laikai Tagyal Kolom Laikai Kwa Kaithel Moirang Purel Tera Bazar Yai School Hiruhanba Laikai Kwa Kaithel Nganapi Thong Lalambung Makhong Tera Laukrakpam Laikai Lampel Supermarket Lalambung Khoirom Laikai amadi Nagamapal Kangzabi Lairakne Manipur State COVID-19 gi update ta haukiba pung kun mari gi manungda miyoi mogdraga mari COVID-19 positive confirm oire amasung miyoi mari na discharge tawkhrai state asigi apunba confirm case masing lising kun mapan sani hompu mapan ne loina na active case masing na chahumga marifu manga sukhrai laichat asidagi faduna discharge tawkhraba masing apunba na lising kun mapan samaga taruk ne amade laichat asiga mari leina na sikiba Apunba masing chahumga humudra nipan sukhrai laichat asigi recovery rate sada mauda taret dasmik mari ne project ke maphau art dam makha da safu kanna ising kapthorak pada mari lenabo authority na yengsin bidana lairei Kangpokpi district ki manung sana lairiba Thobal project ke maphau art dam laiwa ki dam asigi makha thangba mayai gi sarukta ising chawna safu kanna kapthorok tuna numit kayani lairaba phawbada dam asigi mari lenabo authority na Midyang sangbidana hujik phawba laibadagi laivaki dam asigi makha thangba sarukta ising yubadagi kapthorokpara haibagi chingnaba lairei Kanglai pake maira paumina Thobal project ke maphau art dam ge hujik wairiba phibam adu chattuna hakthengnana yengsenki maduda art dam asigi makha ithang thangba dam mayai gi sarukta makha dagi sapu kanna ising wangna kapkhatuna lairamba thengnakhe aduga dam asigi ising thadokpham oiriba satar gi sarukta de Ising yubagi khudam amata uba phanglakide loinana oiriba phibam adu video footage laurakhi matau karamna art dam asigi makha thangba sarukta ising wangna kapkhalakliba haibagi maram hangnaba damgi authority sing unanaba honabada unaba phangkhide loinana maphau dam police station gi second OC ga unaduna wari saba matamda de Thobal turel da ising phangdabadagi damgi makha thangba sarukta pipe puraklaga ising thadokpani haina Damgi authority singna phongdoe dam yuba nate haina phongdorokhe maphau damgi satar thingjinki badage Thobal turel da ising phangde hairabasu damgi satar khara singkhatlaga ising thadokpagi thabak chathagadabane madu natana art dam asigi makha thangba sarukta pipe hutlaga ising thadoi haibase maram chade art dam asigi makha thangba sarukta ising yurakpadage sapu kana kangkhalakpa oigani haina Akang ahe engineer kharaga pausi asiga wari sanaba matamda phongdorokhe Haujik art dam asigi makha thangba sarukta sapu kana ising kapthorokliba sina maram oiduna damgi makha thangba turelgi sarukta ichel chauna ising senduna laihauba thengnarakhe damgi lainungge laikhagi sarukta pipe hutlaga Thobal turel da ising piriba se original design da Central Water Commission na approve tawkhiba laibra haibadusu miyamna hangnarakle Thobal turel da damgi ising pige hairabade damgi satar singkhatlaga chang amada ising pibagi thabak chathagadabane madunatana damgi satar hangdana art damgi makhagi sarukta hutlaga ising pibagi thabak chathai haiba taragade khwaidagi aranba thabak oigani hainaragle ngasidagi numit 10 muki mamangdagi hauna art dam asigi ising kapthorokliba sida dam asigi mari leinaba authority na mijeng sangdana leiriba ase yamna lale Matau karamna luraba damgi ising manungda makhul hutlaga pipe thingjin bahai base oithokpa wagane maram aduna art dam asigi makhada ising yuriba asigi maram damgi authority na Manipur sarkar amasung miyamda mayek sengna sengdoktuna khangan phamthoi haibasu praja section kayadagi phongdok narakle makhata na praja section kayadagi phongdok narakli bade maphau damgi ising asina Greater Imphal manungda yumthong khudingi thaknaba ising pinaba sarkar na hojik thabakan na paikhatlibane Saidak asida damgi lainungda ising yuduna ichel chauna leptana chalakpa tarabade damgi ising ase nongmagi kangtharaktuna storage capacity hantharakane masina maram oiduna ikang matamda damgi isingi level hantaraktuna Greater Imphal gi ising pinaba thabak paikhatpada fail oibagi phibamda lakani haibasu phongdok narakle